Jiribam District ki manung chanba Mongbung Meitei Khul ngasi Kuki khutlai paiba Singna attack chatharaktuna CRPF ki personal ama Hatkhiba amadi State Force ki personal ani ashok apan nanghankhiba thoudok adu Condemn Touri haina Cocomi ki assistant Co-ordinator Joychandra Konthoujam na phongdorakli thoudok aduga mari lainana Cocomi women wing amadi student wing ge thongmi sing yauna Jiribam ki JMC guest house ta pangthokiba paugi mifam amada Cocomi ge assistant Co-ordinator Joychandra Konthoujam na hai mapaldagi changlakpa chin Kuki narco terrorist Singna Manipur gi more Kangpopi amadi Churachandpur Paishin Khibagi fibam da laikre hauzikna Jiribam da meeting thamlakli fibam masida lamda masige politician Singna thamoi sengna thabak tawba mathau tai kumja English ngama chama panyankhai mathoina best year oiduna mitop sing Khandok naba state asida NRC chanaba mathau tai chin Kuki narco terrorist Singna state force amadi central force fauba hatpa yawraklaba fauba India lengakna tumina leshin ba ase yamna ikai ningai ni haina mahakna makata ki ngasi thoiba thogo se karai de lapuno adu di kanana ikugi yengna bulo India government sanariba policy na kayo adu di Manipur da leriba peoples kudima Manipur da lemut kudima aikoi amato ne punsilaga yengna basing si maiti bi bai se aikoi ithongna ne aikoi ithongdang masak khangdana aikoi na kanana karai kari tawri hebse aikoi sibum thokta bribe masin tibum thoi maram aduna adugum laba sin Kuki narco terrorist Singna Meitei da atanna indigenous people da satar liba Mighty Bapig Haragadi, Manipur Labor, Adugulaba, politicians sing, Manipur Labor, MLA sing, Nipum Kudima Amato in a Punjalaga, Makuibu, Mighty Bapiba, Maruf on the Mutala Matunda, Manipur, Ing Tapa, Nungai Yapana, Labor, Manipur, Amu, Guni, Hypo Fumaduni, Nasigi Togo, I say, Yam the Ningam the Batogoni, Maramaduna, Idam the Izati Gansi Haragati, Nasigis, MLA Horaga, I could minister power, chief minister power, Puchen Sena, Idam the Ngapa, Tanai Fediago, Niam the Tanzik.